Paige yumpham oiba maroiba pau khara update tawjare miyamgi khanba amadi leibaki damak kathoklaba party hairagade Congress party natana leite Prithvi Raj BJP gi lenga asina Pauje damak lambi thong semduna leire asengbadi amatu ude AMMSO India ki oina miyamgi damak amadi leibak asigi damak khanba party ama hairagade Congress party khaktani aina moirang AC gi hanagi MLA Prithvi Raj na phongdokre Lilong Lairaba Khongda Leiba Miyamna Crore Marubi Haina Khangnaba Maulana Ariazuddin gi yumda pangthokiba November 3 ta pangthokadoriba by election da Lilong AC da Congress ki mere poina chongthokliba MD Azizul Haq Khan gi public meeting da chief guest oina saruyara duna Prithvi Raj na makhatana hai Leibak asigi sakut thorangsing honnabagi mahutta BJP na kangkluk masel gi marakta khut thingjinba amaga nungsina handaba amadi India asi Hindu kaki oigedabani aiba wakhalo leidiba party ase makhatana saukhatpam thokte lo haibasi miyoibana sembani aduga lining ki oiba niti niyamdi tonganba hongdok hongjin jaroidaba kanglon singne adubo masigi onna tainabada BJP na Muslim singi oiba triple talak ta khuthingjinduna khabai khara saribasi miyamna hena khangnaraba wafamne leibak asigi damak amade nation asigi damak hanba leitana lepkadaba party di Congress party natana leibak asida Laitri marabasina Lilong ki miyamna hanadagi auna su Congress po nungsiduna laklibane handaki by election asida su Congress po nungsibiduna bihut oina thagat pirago thauram asida saruk yakhiba Khetrigau Kendra ge hanagi MLA aduga MPCC ki na General Secretary MD Amin Chana aike Lilong Kendra asida sakut thorang ki lambi thong kaya semli aibagi paudi media ki khuthang da yamna takhi adubo Sahi kaya gi mamangda leikiba lambi thongsing dagi ahongbadi amato uba phangde asiguma phibam chatraba lambi thongsing asigi da khallaga su karamba miyoida vote pigedagi aibasi miyamna wakhal tabiba matam oirabane pangthoka doriba by election asida Congress ki mere poiriba MD Azizul Haq Khan phongdokhibada Lilong Kendra da pokpa amu oina kendra asigi oiba sakho thorangsing da kharda oirabasu saruk jajage khanna mikhal thengnabane mikhal asida miyamna nungsibiduna thagat piraklagadi miyamge ihul khangna amade transparent oina thabak tominnagane vote ka khraba matung da miyamga lapthokna kibana maram oiraga miyamna penda bai helaglibane adubo masi thoktana ba mikhal da mai paklabasu miyamga kariguma makhal gi lapna ba tawdana punna satminagane thauram adu da MPCC ki MD Sirajuddin W Rama S Gope intending candidate Khadijan MD Liaquat Ali amasung Alhas Hasan ju presidium member oina saruk yakhe Atop pau amadana Chakpa Finance na loan pigani haiduna sel kaya khomgtkhre Chakpa Finance ke manager na staff sing amadi loani sing da loan pigani haiduna sel kaya khomgtlaba matung tumin da lesin kiba thong ba jaring de aina Chakpa Finance assistant manager lamyan ba khuman them na phongdokre ngasi Manipur Press Club da pangthokiba pau gi mifam amadam hakna hai kumja sok lising ani taramapan gi December 8 da Chakpa Finance branch niban gi staff singna Chakpa Finance po chalairiba finance asigi manager da staff amamamda gi lupa lising taragani thoi chamga register tawbigani haiduna laukraba matung finance asigi staff hoina join tawkhe staff ama oiraba matung office asigi manager na staff khuding maki oina loni chahum pukhalangna ba khangal lakhi madugi matung inna staff singna chani gi matak form amada lupa lising amaga chani lauduna branch ni pandagi punna lupa lakh homdragani thoi amade apunba staff yankhai dagi lupa lising rom asimhak na khomgtkhre masigi matung da lauba yaba sel sing lauraga pandemic ki khudong jaba lauduna loni singa staff singa pau phaun han khide amade staff sing jo office lagan khide masidagi manager lot na ba honrak le khanglak padagi police da FIR ama staff singna thangatuna police da pharaba matung staff singa una badasu manager na pangkum amada pirakhide mahakna staff sing burlana uhanba yaba mong da toriba thabakasi laibaki angam athausing amade mari lainaba sine yengsin biyo Nakalarom da politics tawriba amadi luching basina rajniti tawbada phurupa masokadaba wangang loise ngamthang hauke power paige hairabdi ruling da Sougatpa tabani MLA oina opposition da Leiringeida Police Constable amana Salam Toubide lakadoriba November 3 ta pangthokadoriba by election da 51 saitu SD kendra da BJP ge mere poiriba hanagi MLA ngamthang hauki kinong magi oiba public meeting ama kendra asigi Ireng Village da pangthokre mifam asiga mari lainana ngamthang haukimna ai politics tawriba amadi lojing basina wangang ba matamda phurup ama sokadaba wangang loise aina siba matamda lampuraga chatpa yaba nate lam ai basidi taibang mapugine
hinglingada aikoi amatu oina nungsi chanan leiminasi politics tawribasing amadi lebaki losing basing so rajniti tawba matamda phorupki oiba wangang loisi sakhet naba leirabasu aikoi punamak taibong mapugi masa ngaktane punna khundamin naduna nungsina leiminasi aike mangna makatana hai power pai ke hairabdi ruling party da Sougatpa tabane center da BJP lengak leibani da Manipur da su adumak lengak leigane politics saibasidi power pai na bane handak BJP da chongle phase aina chongning dana chong banate MLA oirabasu opposition da leirabadi police constable amana faoba Salam Toubide yamna tonat lei adubo ruling da hek faobaga yawbaga police na Salam Toubire ruling da yawrabani na nongma natraga nongma di power lerakpa yai aibasi wakal da lei MLA resign tawrabasu haujik CM advisor oire Congress ke MLA oibadagi toklaga BJP da sanglibasi Chief Minister N Birendra Luchingba sungsina balengak asi kannaba amadi saidu kendra ke miyam ke punchi mare phau thokna nuaina leinabane haujikti ruling party da leirabanina kendra asigi manungda development ke program kaya paikhanaba hodagane ireng da leiriba ising chaibi asisum apung phana semjinduna mapan ki turi chingla kanaba hodnase masida kendra asigi miyam ke senthok lambi layangane ireng da leiriba ising chaibi ase khul asigi oina senthok leina bataibang mapuna pibane asigumba asi atop khulsing da phangba natte maramaduna aikhoi masak khangna nasi aike BJP ki good governance asi wahantok yautre sel mayam puthaduna leire Congress BJP na lamdam asida good governance purakle haribasi ki wahantok yautre aina khangabu kendra ki Congress MLA Okram Surja Kumar na phongdokre wafam asi lakadori ba maraki mikhal asiga mari leinana wangjing tentha kendra ki Congress ki mirep oiriba Hemanta ki vote khomladuna phongdokhibane MLA na hai afaba lainga khaibasi miyam ki thabak tawba aduni adubo haujik leiriba BJP ki lainga aside department ke da sel leitabadagi starting tawbagi sangchada yankai humpu anthanaba haikhe masi good governance ki wanthok yaudre wangjing tentha kendra da BJP ki mirep oiriba asina miyam da mitrang ke tawre masi ki manung da mikhal lakadore khangbadagi miyam da cheng ki mitrang tawre cheng da rajniti tawba haibisi wangjing tentha kendra natana udre asigumba kaya asi lakadorba maraki mikhal asida asoba para tambi haurase Congress ki mirep COVID positive oheliba sisu BJP ki mirep namatam chaduna resign tawbadagini aike mana makhatana hai BJP ki mirep asi ruling da leiduna miyam ki chakot thorang tawgani haiduna changkhibani haujik tha ani hom surapa phoba sel kyam thadaduna semlabage khangabu kendra da changdamnabada akiba leite anemba thaki rajniti tawgumsi hainasu phongdokhe Thauramadu Congress MLA ke Mekhosandra veteran politician Ojoi amadi party ki rusing bakyana saruya ki aire nakalamromda MBBS ki set kontraga humdai kakta ki badu langhakna center taknaba watpa amadi thausa badagani AISF Manipur langhakna MBBS ki set kontraga humdai mapalam da langha ki non mini oina tharamba du pulap kakta ki ba asi Manipur langhakna center da taknaba watpa amadi thausa badagini aina AISF na maral sirakle All India Students Federation AISF ke cherol amana hai thangnaba state Assam amadi tongan ba state ki na tharaga aikoi ki state ki na thada ba hai pasi lenga ke asoibane loina na Manipur state ki oina NEIGRI SMS da leiramba chetchu kaktakre maramaduna haujik leiriba BJP lengak amade center da leiba modi lengak na khudakta amukhanna phanganaba Manipur ge MBBS tamningba mairoi singi khallaga Manipur State Council AISF na dabi tawre nagala maromda haujik pot chegi mamal atia pakna wangkhre COVID-19 asi paksana sandoragli asigumba luraba tanja asida lengak na akhanaba miang thambaga loina na khudakta thabak paikhalo COVID-19 na haujik hiram khudimakta soktaba yaudabani aire asigumba tanja asida lengak na akhanaba thabak paikhataba haibese Manipur miyamgi khandaba tak khandre takpane COVID-19 lanthengna batung oinaramlaga sakti munabaromda mai onsinduna leire haibada haiman bathokloi COVID-19 khaktagi oiba tongan hospital amasase haibase haujik leiriba situation asigi matung ina tangai fatrabane maramaduna hiramasida Manipur lengakna akanba bieng changhaningi aire Forup ki khetna bathamdana jawkhutpa manaba khunai amo oirakna ba asoba thoktang logani UPC State asigi oina thokpa tongan ba issue kaya da state level gi thakta leiriba organization amade atopa apex body singa punna thamoi sena forup ki khena bathamdana jawkhutpa manaba khunai amo oirakna ba khunabada United Pangal Council UPC na asoba thoktang loragani aire Manipur Press Club da pangthokpa pawgi mifam amada UPC gi president MD Altaf Huisen na pawbisingda aike
हिरम कयाद सोथरब मितै मंगल पंगल कम्युनिटी की ओइना स्टेट लेंगा के मखादा लेरिबा डिपार्टमेंट खरदगी फंगपम थोकबा हक फंगनबा होनगने मसा मसा की हिंगनब लंबी थेबदा अतोपगी अमति तुंगी मिरोल की वखल खनथबा ngamjadraba मियोय क्याना निसात ललोनब की लंबी द खोंगतादुना मियोय क्या के पुंसी लमखंगदा पिखम नानबा कया आइखोय खुदिमंग उरे खंगले मांगना हाय निसा ललोनब सिंग मतौ करम द थेंगने आइबसी यूपीसी अचोब थौदांग अमबो ओइना लौगनी अमदे खंजगने तोगान तोगान बा CSO सिंगना अहिंग नोंथिल नाइदना निसा ललोनब अमदे चाब सिंग लोगी मतेंग लौरगा चाइरा कया फंगलबसु अनबा लेतना अतकी अखंग लेतना हेना दुम थौना दैना होनहरिबा मयाम असे करम द मुथतकेदगी आइबगी अनोब लालोंग कया जातपा हौरे अखोइना पांथोके खंजब थबक सिंग मथंग मनौ नाइना पांथोकनबगी थौरांग लेरे थबक सिंग असि पांथोकनब होनबदा मपुगी थौजाल अमदि मियामगी मतेंग लोइनना मपुदनि बिहिनब अपील तौरदुना UPC ला कैदौनुंगदा मियामगी अमदि कम्युनिटी की मयुक्ता थबक पांथोकलोय हिरम कयाद सोथौरबा बितै पंगल कम्युनिटी असेगे वेलफेयर अमदि डेवलपमेंट की थबक मतम मंगम साना पांथोक पंगमनब होनरी आइना समखा ताखे मरकसिदा पुंगनि फुनिपान की जनरल स्ट्राइक कौखरे लमदम असिदा खुंदारिबा मितै पंगल कम्युनिटी दा पीरिबा चादा मरी रिजर्वेशन असि हायर एजुकेशन दसु sangdokpiyu हाइबा दाबी दा पंगल स्टूडेंट्स यूनियन धनबजुरी यूनिवर्सिटी PSU-DMU अमदे ऑल मणिपुर मुस्लिम स्टूडेंट्स ऑर्गेनाइजेशन AMMSO अनिना ngasi ahing longyai manipur pumbada pungni pugani की जनरल स्ट्राइक कौखरे AMMSO के प्रेसिडेंट फुसम जाबेद अहमदना थादोरकबा वीडियो क्लिपिंग अमदा महकना हाय लमदम असिदा खुंदामिनरिबा मितै पंगल नतबा तोंगान तोंगानबा कम्युनिटी सिंगे फंगफम थोकपा रिजर्वेशन सीट मसिंग जॉब प्रोफेशनल कोर्स हायर एजुकेशन अमदे टेक्निकल कोर्स सिंग द चपचाना फंगदुना लाखले अदुबो लाइबक थीबदि ngasi फावबा छोथना लेरबा मितै पंगल सिंगे चादा मरी रिजर्वेशन फंगनगदबनी अमदे पीगदबनी आइना गवर्नमेंट ऑर्डर थोखरबसु हायर एजुकेशन ददि हारिबा रिजर्वेशन असि चनदना लाखले हिरम असिगी मतंग लुपनी असिना था असिगी कुंतरुक्ता लमदम असिगी CM दा अल्टीमेटम अमा पेसिंदुना रिजर्वेशन सिस्टम असि हायर एजुकेशन दसु चनहनबियु हाइना हाइजखरे अदुबो ngasi फोपा लेंगा कि मैकैदगी पॉजिटिव ओइबा रेस्पॉन्स अमदा पिरक्तबना लुपनी असिना फोंदोखिबगी मतुंग इन्ना तंगाई फदना पुंगनि भोगानि पानगी जनरल स्ट्राइक असि कौजबनी हाइरे जनरल स्ट्राइक असिदा मानब खुनाई अमगी दमक लमदम असिदा लेरिबा CSO सिंग क्लब ऑर्गेनाइजेशन सिंग नुपी लुप सिंग माहिरोय लुप सिंग अमदे मिसम मियाम सौगतपियु आइना अपील तौरखे लोइनना जनरल स्ट्राइक असि मई इसिंग धर्म कर्मगा मरी लेनबसिंग अमदे मीडिया ददि कोनसिलोय हाइरे युमगी तेंगबांगबी चाहि 13 सुरबी लेसाबी अमबु ओट-नेibagidmk जज थबक्तगी डिसमिस तौखरे महाकी युमदा युमगी तेंगबांगबी अम ओइना थबक तौबी लेसाबी मसा अमबु ओट-नेibagidmk उत्तराखंड सिविल जज अमा थबक्तगी डिसमिस तौखरे हाइना मफम असिदा ऑफिशियल लिखुलसिंगना जुमसाखाई सनमिता फोंदोखरे गवर्नर की अयाबा फंगलबा मतुंगदा एडिशनल चीफ सेक्रेटरी राधा अरादोरीना हरिद्वार सिविल जज सीनियर डिवीजन दीपाली शर्मा बु लेसाबी मसा अमबु ओट-नेibagidmk डिसमिस तौनब ऑर्डर अमा थोखे हाइना लिखुलसिंग अदुना हाइखे हिरम मसिगी मतंगदा उत्तराखंड हाई कोर्ट के फुल बेंच अमना पास तौखिबा वरेप अमा अमसुंग स्टेट गवर्नमेंट के रिकमेंडेशन इंदुना महाकपो डिसमिस तौखिबने मसागी चाहि 13 सुरबी नुपी मचा अदुना हरिद्वार सिविल जज दीपावली शर्मा की युमदा सोक 2015 फौबा थबक सुरखे केस असिगा मरी लेना सिविल जज शर्मा बो फेब्रुआरी सोक 2015 थबक सस्पेंड तौखे उत्तराखंड हाई कोर्ट की ऑर्डर अमा थबक पांथोक्तुना जनवरी सोक 2015 महाकी हरिद्वार की रेसिडेंस पुलिस रेड अमा चथरबगी मतुंगदा महाक सस्पेंड तौखिबने रेड अदुदा पुलिस ना नुपी मचा अदु मागी हक्सांग द सोकपगी दागफम क्यामरम लेरम थेंगनखे नुपी मचा अदु जज अदुगी युमदगी रेस्कू तौरखे अमसुंग जज अदुगी मयुक्ता चार्जेस अमा थांगतखि अमसुंग मदुगी था अमरोमगी मतुंगदा कोर्टना महाकपो सस्पेंड तौखे नुपी मचा अदुबा सिविल जज अदुगी युमदा ओट-नेबिरे हाइबगी मतंगदा हरिद्वार डिस्ट्रिक्ट जज राजेंद्र सिंहना कोर्ट थांगलखिबा रिपोर्ट अमगी युमफमदा हिरम अदुदा हाई कोर्टना खुथिंजिनखिबने अरोइबदा कंटेंट सिंग असिगु मरोइबा पाउ खरा असिबा पाउ थमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंगबिरिबा पुनमक पथागा जरि लोइनना चैनल असिना दोमदा कानराबदि सब्सक्राइब लाइक एंड शेयर तौबा गाउबी गुनु पुनमकपो अमुका हन्ना थागा जरि